ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯦ ꯃꯌꯥꯝ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯑꯃ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯈꯛ ꯀꯣ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯉꯁꯤ ꯑꯦꯛꯖꯥꯝ ꯍꯧꯗꯣꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯃꯥꯛꯇꯤ ꯂꯣꯏꯁꯤꯟꯕ ꯀꯩꯅꯣ ꯇꯧꯖꯗꯦꯕꯀꯣ ꯂꯣꯏꯁꯤꯟꯕ ꯍꯥꯏꯗꯤ ꯉꯝꯖꯗꯦꯕ ꯄꯤꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯃꯁꯝ ꯃꯅꯥ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯀ꯭ꯔꯤꯝ ꯇꯩꯁꯟꯕꯤꯔꯦ ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯩꯅ ꯀ꯭ꯔꯤꯝ ꯇꯩꯁꯟꯕꯤꯔꯦꯀꯣ ꯑꯦꯛꯖꯥꯝ ꯄꯨꯡ 9:30ꯗꯒꯤꯅꯤ ꯄꯨꯡ 9:30ꯗꯒꯤ ꯑꯦꯛꯖꯥꯝꯅꯤ ꯑꯗꯨꯅ ꯄꯨꯡ 9:10 ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯒꯦ ꯇꯧꯅꯤ ꯌꯥꯝ ꯂꯥꯞꯇꯦ ꯁ꯭ꯀꯨꯜꯅꯤꯀꯣ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯑꯗꯨꯃꯥꯏꯅ ꯆꯪꯉꯤ ꯃꯤꯅꯤꯠ 10ꯀ ꯐꯥꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯚꯔꯥꯁꯤꯗꯒꯤ ꯃꯤꯅꯤꯠ 5ꯃꯨꯛꯀ 10ꯃꯨꯛꯀ ꯆꯠꯂꯒ ꯁꯨꯝ ꯂꯩꯔꯦ ꯅꯛꯏꯌꯦꯕ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅꯀꯣ ꯂꯣꯏꯁꯟ ꯈꯣꯠꯆꯟꯕꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯃꯁꯝ ꯃꯅꯥ ꯍꯥꯞꯆꯟꯕꯤꯔꯦ ꯁꯣꯛꯁ ꯇꯣꯡꯁꯤꯟꯕꯤꯔꯦ ꯑꯌꯨꯛꯀꯤꯁꯤꯗꯤ ꯀꯟꯈ꯭ꯔꯖꯥꯠꯅꯤ ꯑꯉꯥꯡꯒꯤꯀꯣ ꯂꯣꯏꯁꯟꯕꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯂꯣꯏꯁꯟꯖꯔꯦ ꯑꯗꯣ ꯂꯣꯏꯔꯦ ꯂꯣꯏꯁꯟꯕꯤꯔꯦ ꯏꯆꯥꯅꯨꯄꯤ ꯑꯆꯧꯕꯤꯁꯤꯗꯤꯀꯣ ꯃꯥ ꯃꯁꯥꯅ ꯂꯣꯏꯁꯟꯕ ꯉꯝꯖꯩ ꯑꯗꯣ ꯃꯥ ꯃꯁꯥꯅ ꯔꯦꯗꯤ ꯑꯣꯏꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯊꯣꯛꯑꯒꯦꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦꯀꯣ ꯁꯤꯅꯤꯁꯦ ꯀꯨꯝꯃꯤ ꯑꯗꯣ ꯃꯄꯨꯒꯤ ꯌꯨꯝꯒꯁꯨ ꯌꯥꯝ ꯅꯥꯜꯂꯤ ꯃꯄꯨꯁꯦ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤ ꯏꯁꯇ꯭ꯔꯤꯛ ꯑꯣꯏ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯂꯩꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅꯀꯣ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯀꯨꯝꯊꯔꯦ ꯑꯩꯁꯨ ꯃꯅꯤꯡꯗ ꯇꯞ ꯇꯞꯅ ꯀꯨꯝꯊꯖꯔꯦ ꯑꯆꯧꯕꯤꯁꯤꯗꯤ ꯃꯁꯥꯅ ꯍꯧꯖꯤꯛ ꯆꯥꯎꯖꯔꯕꯅꯤꯅꯀꯣ ꯃꯥ ꯂꯣꯏꯅ ꯉꯝꯃꯤ ꯑꯗꯣ ꯃꯆꯥꯁꯤꯗꯤ ꯉꯝꯗꯦ ꯃꯆꯥꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯂꯣꯏꯁꯟ ꯈꯣꯠꯆꯜꯂꯒ ꯃꯥꯒꯤ ꯔꯦꯗꯤ ꯇꯧꯔꯒ ꯄꯨꯕꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯑꯩꯅ ꯈꯔ ꯉꯟꯅ ꯊꯤꯜꯂꯦ ꯅꯍꯥꯟꯈꯩꯗꯤ ꯉꯟꯕ ꯉꯝꯗꯦ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯦ ꯒꯦꯠꯁꯨ ꯂꯣꯜꯂꯝꯃꯦ ꯃꯌꯥꯝꯀꯣ ꯒꯦꯠꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯁꯤꯜꯆꯔ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯁꯤꯜꯆꯔꯁꯤꯗꯤꯀꯣ ꯌꯥꯝꯅ ꯍꯨꯔꯥꯟ ꯆꯤꯊꯤ ꯀꯟꯕꯅꯤꯅ ꯒꯦꯠꯁꯦ ꯁꯣꯏ ꯂꯣꯟꯅ ꯊꯝꯃꯤ ꯑꯗꯣ ꯑꯩꯈꯣই ꯌꯨꯝꯗꯒꯤ ꯊꯣꯛꯑꯦ ꯒꯂꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥꯗꯒꯤ ꯈꯤꯇꯪ ꯊꯣꯛꯑꯒ ꯁꯣꯔꯣꯛ ꯐꯪꯗꯣꯏꯅꯦꯕꯀꯣ ꯌꯨꯝꯗ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯤ ꯁꯥꯟꯅ ꯆꯠꯂꯤ ꯃꯣꯏ ꯑꯅꯤ ꯑꯩꯁꯨ ꯍꯥꯊꯨ ꯆꯠꯄꯁꯤꯒꯅꯦ ꯑꯉꯥꯡꯒꯤ ꯑꯌꯨꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯊꯤꯟꯕꯩꯁꯤꯗꯤ ꯃꯇꯝꯁꯤꯗꯤ ꯑꯝꯇ ꯅꯪꯗꯦ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯅꯤꯅꯀꯣ ꯍꯧꯖꯤꯛꯇꯤ ꯋꯤꯟꯇꯔ ꯆꯪꯁꯤꯜꯂꯛꯑꯕꯅꯤನ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤꯀꯣ ꯑꯉꯥꯡ ꯑꯅꯤ ꯊꯤꯟꯕꯁꯦ ꯍꯥꯏꯗꯤ ꯆꯥꯎꯔꯕ ꯗ꯭ꯌꯨꯇꯤ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯤꯜꯆꯔ ꯍꯥꯏꯗꯤ ꯀꯁꯥꯔ ꯁꯤꯜꯆꯔ ꯃꯦꯟ ꯔꯣꯗꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯔꯣꯝꯗꯒꯤ ꯂꯥꯛꯄ ꯂꯛꯈꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯍꯥꯏꯗꯤ ꯀꯔꯕꯥꯔ ꯇꯧꯕ ꯈꯣꯠꯄ ꯄꯣꯠꯁꯤꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯁꯤꯒꯤ ꯃꯦꯟ ꯔꯣꯗꯅꯦꯕꯀꯣ ꯃꯦꯟ ꯔꯣꯗꯇꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯅ ꯂꯩꯔꯤꯕ ꯚꯔꯥꯁꯤꯒꯗꯤ ꯌꯥꯝꯅ ꯂꯥꯞꯆꯗ꯭ꯔꯦ ꯅꯛꯅꯩꯀꯣ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯌꯨꯝ ꯌꯧꯔꯅꯤ ꯏꯆꯥꯅꯨꯄꯤꯅ ꯕꯦꯗꯃꯤꯟꯇꯟꯒ ꯄꯥꯏꯈꯔꯦ ꯕꯦꯗꯃꯤꯟꯇꯟ ꯑꯩꯅ ꯆꯥꯎꯔꯦ ꯃꯆꯦꯒꯤ ꯕꯦꯗꯃꯤꯟꯇꯟꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯁꯣꯔꯣꯛꯇꯒꯤꯅꯦ ꯁ꯭ꯀꯨꯜꯁꯦ ꯁꯣꯔꯣꯛ ꯃꯌꯥꯗ ꯅꯠꯇꯦꯕ ꯁꯣꯔꯣꯛꯇꯒꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂꯦꯕ ꯃꯤꯅꯤꯠ 3-4ꯃꯨꯛꯀꯀꯣ ꯁꯣꯔꯣꯛ ꯃꯌꯥꯗ ꯁ꯭ꯀꯨꯜ ꯂꯩꯕꯁꯤꯗꯤ ꯍꯥꯏꯗꯤ ꯑꯣꯇꯣꯐꯥꯎ ꯈꯥꯝꯕ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯁꯣꯔꯣꯛꯇꯒꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂꯦ ꯑꯩꯈꯣꯏꯁꯦ CBSE ꯕꯣꯔꯗꯅꯦꯕ ꯁꯥꯏ ꯕꯤꯀꯥꯁ ꯕꯤꯗ꯭ꯌꯥ ꯅꯤꯀꯇꯟ ꯍꯥꯏꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅꯤ ꯁꯤꯁꯦ ꯕ꯭ꯔꯥꯟꯁꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯀꯁꯥꯔꯗ ꯂꯩꯌꯦꯕ ꯑꯁꯤꯒꯤ CBSE ꯕꯣꯔꯗꯀꯤ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯅ ꯁꯦꯕꯥꯁꯨ ꯂꯩ ꯍꯣꯂꯤ ꯀ꯭ꯔꯣꯁ ꯍꯥꯏꯅꯀꯣ ꯁꯦꯕꯥꯅ ꯅꯝꯃꯤ CBSE ꯂꯩ ꯍꯣꯏ ꯏꯆꯥꯅꯨꯄꯤꯅ ꯇꯝꯃꯤꯁꯦ CBSE ꯁ꯭ꯀꯨꯜꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯃꯅꯨꯡꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝ ꯆꯥꯎꯔꯦ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝꯅꯤꯅ ꯄꯨꯔꯥ ꯚꯤꯅꯤ ꯄꯨꯔꯥ ꯑꯣꯇꯣ ꯆꯪꯉꯦꯕ ꯑꯣꯇꯣ ꯀꯥꯔ ꯕꯥꯏꯛ ꯂꯣꯏꯅ ꯆꯪꯉꯦꯕ ꯁ꯭ꯀꯨꯜ ꯑꯃꯃꯝꯗꯤ ꯆꯪꯕ ꯌꯥꯗꯕ ꯂꯩꯕꯅꯤꯅ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯑꯁꯤꯗꯤ ꯆꯪꯉꯦꯕ ꯐꯖꯅ ꯂꯝꯕꯤꯁꯨ ꯌꯥꯝ ꯄꯥꯛ ꯆꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯉꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯊꯥꯏ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯩ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯁ꯭ꯀꯨꯜꯁꯦ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯃꯤꯁꯦ ꯍꯥꯏꯗꯤ ꯗꯣꯅꯦꯁꯟꯁꯨ ꯌꯥꯝꯅ ꯂꯧꯔꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨꯅ ꯄꯨꯔꯥ ꯂꯥꯏꯟ ꯂꯦꯡꯈꯔꯦ ꯀꯥꯔ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯂꯥꯏꯟ ꯂꯦꯡꯈꯔꯦ ꯉꯁꯤꯗꯤꯀꯣ ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯚꯤꯔ ꯑꯣꯏꯗꯕꯅꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯚꯤꯔ ꯑꯣꯏꯔꯦꯕ ꯆꯪꯕꯒ ꯌꯥꯗꯦꯕ ꯑꯃ ꯊꯣꯛꯂꯛꯄ ꯄꯨꯔꯥ ꯍꯥꯏꯗꯤꯀꯣ ꯃꯌꯥꯝꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯃꯨꯛ ꯂꯥꯛꯏ ꯏꯁꯇꯨꯗꯦꯟꯃꯨꯛ ꯆꯪꯉꯛꯏ ꯑꯃꯨꯛ ꯊꯣꯛꯏꯀꯣ ꯄꯨꯔꯥ ꯍꯥꯏꯗꯤ ꯌꯧꯗꯣꯔꯦ ꯒꯦꯠ ꯌꯧꯔꯦꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯃꯅꯨꯡ ꯌꯧꯔꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯉꯥꯡꯒꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯤ ꯆꯥꯎꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯄꯨꯁꯟꯕ ꯌꯥꯏꯑꯕ ꯔꯥꯎꯟꯗꯔꯁꯦ ꯑꯗꯨ ꯑꯩ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯅꯨꯡꯗ ꯁ꯭ꯀꯨꯜꯁꯦ ꯌꯦꯡꯕꯗꯗꯤ ꯄꯤꯛꯄ ꯃꯥꯟꯕ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯆꯥꯎꯔꯦꯕ ꯐ꯭ꯂꯣꯔ 3 ꯐꯧꯅꯦꯕ
ꯑꯗꯨꯅ ꯋꯦꯜꯀꯝ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤꯁꯨ ꯉꯁꯤꯗꯤ ꯃꯅꯨꯡ ꯆꯪꯈꯔꯦ, ꯁ꯭ꯀꯨꯜ ꯃꯅꯨꯡ ꯆꯪꯈꯔꯦ꯫ ꯀꯥꯎꯟꯇꯔ ꯑꯗꯒꯤ ꯔꯤꯁꯦꯞꯁꯟ ꯀꯥꯎꯟꯇꯔ ꯂꯩꯔꯦ ꯁꯤꯒ꯫ ꯑꯗꯒꯤ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝꯅꯤꯅ ꯂꯤꯁ ꯊꯦꯠꯂꯤ, ꯏꯆꯥꯅꯨꯄꯤ ꯂꯤꯁ ꯊꯤꯔꯤ꯫ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯀꯥꯈꯤꯗꯣꯏꯅꯦꯕ, ꯑꯣꯏꯔꯣꯝꯗꯁꯨ ꯀꯥꯕ ꯌꯥꯏ꯫ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯩꯗꯤ ꯊꯣꯛꯑꯦꯀꯣ, ꯊꯣꯛꯂꯛꯑꯦꯕ ꯍꯧꯖꯤꯛ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯒ, ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯃꯌꯥꯝꯁꯦꯀꯣ, ꯍꯥꯏꯗꯤ ꯌꯥꯝꯅ ꯚꯤꯔꯅꯦꯕ ꯉꯁꯤ, ꯐꯖꯅ ꯚꯤꯔ ꯑꯣꯏꯌꯦꯕꯀꯣ, ꯐꯖꯅ ꯚꯤꯔ ꯑꯣꯏ꯫ ꯑꯩꯈꯣꯏ ꯀꯁꯥꯔ ꯁꯤꯜꯆꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗꯇꯅꯦꯕꯀꯣ, ꯁꯣꯅꯥꯏ ꯇꯥꯔꯒ ꯈꯇꯪ ꯃꯤꯅꯤꯠ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯔꯦ ꯆꯠꯈꯠꯂꯒ ꯂꯩꯕ ꯁ꯭ꯀꯨꯜꯅꯤ꯫ ꯑꯗꯨ ꯃꯅꯨꯡꯒꯁꯦ ꯁꯥꯟꯅꯐꯝ ꯃꯅꯨꯡꯂꯣꯝꯗꯀꯣ, ꯍꯥꯏꯗꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯁꯥꯟꯅꯐꯝ ꯂꯩꯌꯦꯕ꯫ ꯑꯗꯨ ꯃꯌꯥꯝ ꯄꯨꯔꯥ ꯉꯁꯤꯗꯤ ꯑꯣꯇꯣ ꯆꯪꯕ ꯈꯣꯠꯄ ꯌꯥꯝ ꯚꯤꯔ ꯑꯣꯏꯅ ꯂꯩ꯫ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ, ꯌꯦꯡꯍꯟꯖꯔꯛꯀꯦ, ꯒꯦꯠꯇꯨꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯦꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯅ, ꯑꯃꯃꯨꯛ ꯊꯧꯖꯤꯜꯂꯛ ꯑꯃꯃꯨꯛ ꯊꯧꯖꯤꯜꯂꯛ꯫ ꯁꯥꯏ ꯕꯤꯀꯥꯁ ꯍꯥꯏꯁꯦꯀꯣ, ꯒꯦꯠꯅ ꯁꯤꯒ ꯂꯩꯔꯦ꯫ ꯁ꯭ꯀꯨꯜꯁꯦ ꯅꯧꯅ ꯑꯩꯈꯣꯏ ꯁꯥꯔꯒ ꯀꯨꯝꯁꯤ ꯆꯍꯤ ꯄꯨꯔꯛꯄꯅꯦꯕ, ꯃꯃꯥꯡꯉꯩ ꯃꯊꯛꯂꯣꯝꯗ ꯂꯩꯔꯝꯃꯦ꯫